Welcome to MAMI TV Choice. Leptana Zathazarak Liba MAMI TV ki MAMI TV Choice as the Mamang Adom Gidamakta Nasi Supudun Luxury. MAMI TV Choice meeting Tabiru Kudimopu, Adom host Amarji Tokso Mamadi. Kulapam Nargisna Taram no Seri. Damarjit Han Bagi says the Lebak Ning Bagi Sayamahana Taminaze, Mamang Sudum Lebak Ning Bisay Mana, Nasiki program se Hodoxi. Rambana, Paring Nine Makasusum Satarakpani. Manipuri film Matamgi Manipur, Hodok Pirambana, Nasi Pawada, Film Gilamda, Manipuri Society Asida, Asowupida Makandana, Paring Nine Sataragli. Manipur film na, Film Musiki Lambida, Sahi Yankei Shurak na, Lieutenant Saxilak Pahibasi, Manipuri Equiki the Muktariam South Sending Ayamani. Mahusagumna, Mamangi Haptadagi Equina Sandokja Horak Liba, MAMI TV, Choice Manung Sana, Tongan ba, Wakalosing Oibiaba,
wahang pokum khara pinare haraga apambe isai busu khanduna aikoi gi viewers singa interact hak tawduna haidi yengbiri bu kuring mak nuaina bagi dum ta semjariba mami tv shows ki program asida ngasi aikoi pujarak liba topic asi manipuri film ariba film sing ano film sing asigi maramda aduga isai nongai sing asigi maramda viewers sing da kaya yamna aikoi gi chauthuk saningai oi bising se leiraba ki haiba aduga mari leina ba wahang khara aikoi ngasi aikoi caller sing da hangjagani aikoi gi pijari WhatsApp number 8413975633 number asida call to biraktuna adobi apambi se khanbiu loina na mayam ga loina na interaction ngak to minagi tanja do aikoi lominasi Nargis ahaba call si paikat minasi Hello. 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 Matabi ba natro? Tazere. Mamagi ming lefam haibiyo. Sabi prim. Mamutanga hala haibiyo niya sinungay tawa mala. Primi. Amutanga hala haibiyo ma. How long sabi na primi ka we? Yamna nungai Madam Premi aikoi da call to birakpa aikoi na bade num khangjaraba aduga viewer anau singna khanglam loidra haina madam gi ming leifam hangjabani horen kari sei tabi gani madam Ay nga hangi mamangi do ka akoy gi kunja bihari gi ne. haibiu Da thangi khong thang ana tawdo. mayek singna taja hudre amuktang haibiu Bidai polum pu duna thangana thangi khong thang ana kunja bihari gi isai do tajaning ba. Bidai po lumpu dana thangi ba khong thang hai. soidana khudol tamjage ado madam aikhoina mamangi hapta dagi chatharakpa adumaina ngasisu aikhoina purakni base manipuri film singi maramda film gi lamda hai tare lamdam sigi miyam sing asi kaya yamna aikoi gi chauthok saningai oibe sing si khanglabano natragana remind to mina hai tare adugi matang dani aikoi wahang khara hangjarakani Mamada akoina video je uttoine ba ma film je ari boy gira ano boy gira. Oi. Aduga mamana film je kari matang akoina hangak toine bu question je kanan isai sa izina kanano singer je. Andai film maming jina kana oidoino do kai maming je kai oidoino do hangdoini ba. Maru aina aikona ngasi lokhat charak libasina celluloid film da ayambana best or kani Oi. Madam wahang silak se ba yagadra natraga hangloi sira kamai tausige Oi. Oi lak piro yar. Adudi ahanba wahang ahanba gi video je utlaga mama Madam hang hana khangjaningi si inakta TV manakta leibi ko Hoi TV hoi. oh TV gi screen da yengbiyo aikona picturization hai tare film gi scene mate ama isai gi boiraga su thadok sarkani munna yengbiraga kari film gi boiga doino isai sina kanana sakpano adudagi lyricist isai si sairengba adagu saiban bi basing si kana no tang ningsing bi bra yengbiyo Hoi. 아버니, 잠깐만. 그동안 어떻게 너? 니들 뒤에 강조. 라이브 피부 빠강 얘기도 막 신경 좀 지니까 얘기. 잠깐만. 넌 괜찮으라. 그동안 칼리 너. 가져루 이마. nang na tambal ay na Majnun nang na Layla Romeo Juliet Romeo Juliet ay na kamba nang na Tedi ay na Osman nang na tambal ay na kamba nang na Tedi ay na Osman nang na tambal Saure
हेना हेना फजरे शुगले हेना हेना नुशीरे ओ सावरे हेना दहना फजरे शुगले हेना दहना ओ हो हेना दहना ओ हो हेना दहना नुशीरे लाओ 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 सा sakalalu. Hello. Hello. Masi isai je khangbi bana tra. Film je ju soi dana khangbi ram gani ado ma film je kana ge no ma ge producer maming do. Film si budi lamja prasram ne lere. Okay, aduga film si maru na ai producer hai tare ko na khangjaningi si film sing si producer sing si achaw thodang yamna lori bane film ai film gi thabak si da sanction no matam da producer out ga di film si oibi yaro jani ai ko na ngasi khangjaningi si producer su hangak pe ai lyricist su hangak pe ai adu dagi tongan ba film ga mari leina ba sing hangjara ke na sem sajabane ngasi gi ai film maming budi lamja prasram lere film si kana na ai producer si kana oibi rabano producer si khangjedre kauthokhre Nargis adudi yengi ba viewer khuding ma kaput na khangmin na bagi tanja du pigi producer to karan nang tak lau thok Film G Narayan Sharma ado mama gi sai je thabire je mama su call tawbirak pai damakta thaga chari matung su amuk hana ado ma isai nga sai gi sai do aduna taba ama khanbirak pa yagadra hojiki du yaudre hara khanbirak pai sai se akhoi gi studio gi library sida hadi phangbada ngamdra ba hai tare adu natraga akhoi Swami Kumar gi inglaba ayuki ligla marik na tawdu thabirakera inglaba ayuki ligla marik na akhoi gi studio da lay bra yenga ke tu hangomba ningi lambi gi sidai ren tawdu adu thara su yai okay ngasagi Swami Kumar na khanbirakhi Swami Kumar gi hai tare Swami Kumar gi sei khanbirakhi bado inglaba ayuki ligla marik na soidana thajara ge mama gi sai do soidana thajara ge aduga mama su matung do call leptana tawbiro ado damarjit isai je mayam pun taminara je hoi tawjara ke akhoi gi inaw ani jo bazar daga sim ga leibala o project ga tawroge soidana laksage nomodi soidana akhoi su bazar da pofam phambiriba ima singa interaction tawduna ima singi hai tare mayam gi seba taw biriba ima sing imung manung gi puna hona biriba mayam siga unajaduna awanungai ngahaktang mayam da lamdam si mayam da pawdam na bagi tanja du silojagi haina akhoi mami tv da thorang tawdun lejaribani soidana laksage madam na khanbirak pai sai adu maraga la adi yam nungai jani ge laksage soidana laksage madam gi sai khudol tamjari yengminaras Inglaba ayuki likla marikna Inglaba ayuki likla marikna Thamoibu inghanba ngamlabadi khangjagene nungsiba sama kaina bagi awaba mai sakto inglaba ayuki likla marikna Mahausani nong dolgi apai balai silna Nanganabi nong jabi gi sakta
saktam on khiba mahausani nong dolgi apai balai silna nangnabi nong jabi saktam on khiba hauna sani laigi jatna lai man san khiba hauna sani laigi jatna lai man san khiba adobo thamoi gi aseng banung si badi mai thiba piba mai thiba piba ngam loi tai bang kanana 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 ingla ba ayuki likla mari marikna. Hello. 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 Hello, Mr. Azare. Hello. Hello. Ming from Haibiyo ba? I phone tawjik liba lang thawal kunjadagi taibangan ba ning thawjam. Marup taibangan ba mamangi week tasu marup pungaijaram bani. Aikogi anobo program aba. Mamangi week se question answer taw da isam yawjaning ba do ay tare imung adi aikoi mari matama lai tab yawbagi ayo manung oi ba du na call taw ba sikitang akhoi ju khalan min na tra. Tasing haragadi leptana call tawbirakpa toina su unajaba marup khoigumba mayam amana haidu khoigi call tawbirakta matamda khoi ihang hangba masu pokjari bhai tare adun ngasi tawbirakpaji regular caller ama wat paje mamang da nungai je deba khoi dasu sidagi di miss amni sir so nomagi di ka taw khudingi Saturday na lab so su aduga mami tv stress po su sungai tanaba ai su dum hona jarge dum marup taibangam ba mamangi hapta da tawkhibagumna aikhoi su ngasi numit sida su mami tv stress pujarak li su anobo topic amani ngasai ai ngasai dage fe jing bada kano se mawong se fe ti khangjare sir mamang da aikoina thorang tawhangi bising si caller sing da haitare ko gp paiban number amatang di thorang tobi yu haina khoi mamang da gisu hokjagrabani ngasi maksu marup taibangan ba ready tawmani haina asa tawe sir ai gi ona di ai karam ta haijage ai na kari gumba ngasi wang jing khumba ngam targa di ai gi oba ai ngona tv da kias mami tv gi kano da site ai gi site gi kathok sarage sir okay marup taibangan ba asigi di aikoina marup ki demakte isai ma khudol tamjarage haitare aikogi maikei dagi aduga isai sidagi wahang dusu dum lakjagadori bani yabigani ko marup taibangan ba yes thank you sir ngasi aikoina khudol tamjagadori isai si marup na hek yamna toina isai tamina jage haina marup mayam ama dedicate tawirpa singdura punamakta su haitare aikogi maikei dagi mingon hek pallaga ju bema abema ko adudagi mama kari bimola mayam sida haitare loina mak paludraga su mayam sida anum ataba sin anum khangbira magani mayam sida su ekoina marup ki site gi marup ki through dagi haijab tare mami tv na khudimакta dedicate tawjari isai si khudol tamjarake isai si yengbiyo aduga isai sidagi wahang khara laksage wahang dagi pakhum sem sabiyo thank you sir marup taibangam batabi hawi ko sir isai se phone da yeng sabane phone da yeng wadi kitang kano sat lai tare slow sat pa jidai je kana taw tram tasing bani akoina isai se sound si mute thamaga hai tare mute thamaga thajabani maramdi akoina picturization ama he yengba matam da hai tare adu si film dugi ni na kaina nising haning ba hai tare deko matam amada akoi manipuri film gi celluloid film da hai tare al
ꯂꯥꯏꯑꯣꯏ ꯈ꯭ꯔꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯕꯤꯈ꯭ꯔꯦ ꯃꯈꯣꯏꯅ ꯇꯧꯕꯤꯔꯝꯕ ꯈꯨꯗꯣꯟ ꯃꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯥꯏꯗꯤ ꯑꯔꯤꯕ ꯏꯁꯩꯁꯤꯃ ꯈꯪꯒꯠꯂꯒ ꯍꯥꯏꯗꯤ ꯁꯥꯎꯟꯁꯤ ꯃ꯭ꯌꯨꯇꯦꯠ ꯊꯝꯃꯦ ꯍꯥꯏꯔꯒ ꯊꯥꯗꯣꯛꯆꯕꯅꯤ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯈꯪꯕꯤꯔꯝꯃꯒꯅꯤ ꯏꯁꯩꯁꯤ ꯀꯔꯤ ꯏꯁꯩꯅꯣ ꯏꯁꯩꯁꯤꯒꯤ ꯑꯍꯧꯕꯁꯦ ꯑꯗꯨꯒ ꯐꯤꯂꯝꯅ ꯀꯔꯤ ꯃꯃꯤꯡꯅꯣ ꯃꯗꯨꯇꯪ ꯍꯥꯏꯕꯤꯌꯨ ꯏꯁꯩꯁꯦ ꯁꯔ ꯐꯤꯂꯝꯁꯦ ꯁꯥꯐꯕꯤ ꯐꯤꯂꯝ ꯑꯣꯏꯗꯧꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯏꯁꯩꯁꯤꯒꯤ ꯑꯍꯧꯕ ꯄꯔꯦꯡꯁꯦ ꯏꯁꯩꯁꯤ ꯌꯥꯝꯃꯟꯅ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯈꯔꯒ ꯂꯤꯕꯁꯤꯗ ꯑꯩꯁꯦ ꯁꯥꯐꯕꯤ ꯍꯥꯏꯁꯤ ꯇꯁꯦꯡꯅ ꯆꯨꯝꯕꯤꯔꯕ꯭ꯔꯣ सर आई चुमेना खंजरे सेलुलर फिल्म से आई पार्टी इंगेदी सी साफबी ओगदवती माले सर शियो ꯑꯣꯏꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯕꯁꯤꯗꯅꯦ ꯑꯩꯈꯣꯏꯅ ꯆꯨꯝꯃꯤꯕ ꯆꯨꯝꯗꯕ꯭ꯔꯥꯅ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡꯅꯖꯔꯤꯁꯤ ꯃꯥꯟꯗꯕꯤꯗ ꯁꯤꯃꯛꯅꯦꯅ ꯇꯥꯛꯄꯗꯣ ꯑꯗꯣ ꯏꯁꯩ ꯃꯌꯦꯛꯇꯣ ꯈꯪꯉꯒꯗꯤ ꯃꯌꯥꯝꯗꯨꯗꯒꯤ ꯑꯃ ꯍꯥꯏꯕꯤꯔꯣ साफबी फिल्म की खोयुमगुमना सकलोटपा हाइबा केनो तो मानसना केनो मान सर साफबी फिल्म दी ओय खोयुमगुमना सकलोटपा isai mayek simadi tasengna onare aduga film simadi chummi film si safabi soidre sir film simadi safabi chumme soidre aduga isai gi ahobadi aidi pakhang sarini isai si yaman na picturization sure kana aduga film si safabi direct chumme haibagi engonda kana leijare aduga isai si da kitang film maming jidi chumme ba aduga isai mayek se onaba muka marup taibangan ba call tawbiraiba number si gpa paibiba number paijadi sir ai unadi sir taseng ai mami tv kano da kathok sir ge sir ai mai ke dagi akoina pamjabadi kano ni da marup khoiga akoigi interaction tawbagi nungaina ba haitare sir na kano taw de hare gadi sir sigi whatsapp number sida ai isai lora matung da ai gpa number pizara ge sir yamna nungai ado ngasai thajaki be isai se marup taibangan ba pakhang sari singda dedicate tawbane thamoi de kai fawige ai je pakhang sari singdrim ni na kai tawi engolari kai su thoi da phau dai tare da pakhang sari singda di yamna jak launa pan da isai jek ta hai ai koi gi sahi je kya suragi aina pungning je handara ga yeng ba isai ni aina thamjage sir marup taibangan bada ai koi sidai su da malai isai ja handan taman na isai ta ba himlaktana ma je pakhang ne ningjang tana mayum pani ba kuidri was lai ado marup taibangan baje hojik se kai gumba pakhang sari oiramagadi kai phawbigane ai gi su aina hojik haijagri na mo aingona jo thokani mis yamna nungai jai marup taibangan ba sahi mi gi sahi ningsing li hai tare pakhang sari pakhang oiba do lidlis le mi sing isai jek taro da masagi masa se pakhang ni hai je soida ningjing gani hai je thamje marup taibangan ba khoina semjari ba program sida marup ki wakhalon khitang thambiu aikhoina ngasi pujarak liba topic asida te kem tanati lamdam sida leibi ramba hai tare laioi kraba ahal sing makhoina film lamda thambiramba makhoigi contribution sing aikhoina ningsing basi khara makhaidi ningsing ningai oibra haibagi wakhalon dane haiba tare makhoina hotna birambaduna ngasi fawda aikoi manipur film si saukhat pasungam libani hingduna su leiba ngam libani duga tongan ba international gi level fawda aikoi gi manipur film short film na singba kaya amada title kya lor kharba adugum laba lamdam sigi ahalaman singna thambiramba makhoigi khudol duna ngasi fawba leiribani haibada ningsing jaduna aikhoina semjaba program ni masida marup ki wakhalon amutang thambiu sir sengna hajara bada manipur gi film gi selel film dagi horaga lamjan birakiba ming khara panjara bada karam karim man karmohon aduga sn san aduga makoi gi ariam sham sar malona na actress ta khoi kangabam pawung tomba yang khom ma roma makoi ka contribution ama sawi hatare makoi ama lairam badagi makoi khudung ilaga ngasi manipur digital film sina asi yobagi thaksing yobang amlai bani ima sing pabung sing amadi lamyan ba sing selaram jagadi manipur film se asi yo oi hai se egi mai kai thamjage yamna chumba wafom makne marupna thambiriba marupna ngasi panbikhiba ming sing asi aikhoina ningsing basi yamna maru oi haibagi madumaksu aikhoigi mami tv gi mai kai dagi thamjari marup tabanga mami tv choice ta call to wirak pedam thagachari ngasi di marup ki damakta aikhoina tamjaki ba isai si sound yaw dabi isai ni maru ki damakta di marup waro biroi mathangi
Monday mami TV choice amuk marupna pambi ba isai ma khudol tamjege leptana mami TV te call to biro warau kes lai jute aina kano wahang ani hang birak pada wahang amas tumbang am kip sei